Kamu ꯈꯣꯟꯖꯩ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯄꯤꯛꯅꯤꯛ ꯑꯃ ꯆꯠꯀꯦꯅ ꯊꯣꯛꯂꯛꯏꯅꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯠꯇꯣꯏꯕ ꯄꯤꯛꯅꯤꯛ ꯃꯐꯝꯁꯦꯀꯣ ꯑꯩꯈꯣꯏꯒꯤ ꯚꯨꯇꯥꯟꯒꯤ ꯕꯣꯔꯗꯔꯗ ꯌꯥꯝ ꯐꯖꯕ ꯏꯁꯤꯡ ꯈꯔ ꯂꯩꯌꯦꯅ ꯃꯤ ꯌꯥꯝ ꯆꯠꯅꯩꯑꯕꯀꯣ ꯑꯩꯈꯣꯏ ꯇꯥꯎꯟꯁꯤꯞꯀꯤ ꯑꯣꯏꯅ ꯃꯤꯁꯤꯡ ꯑꯗ ꯑꯩꯈꯣꯏꯁꯨ ꯆꯠꯂꯨꯒꯦꯅ ꯉꯁꯤ ꯊꯣꯛꯂꯛꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯇꯥꯎꯟꯁꯤꯞ ꯃꯅꯨꯡꯁꯤꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 50 ꯀꯤꯂꯣꯃꯤꯇꯔꯃꯨꯛ ꯆꯠꯂꯒ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯑꯗꯨꯒ ꯚꯨꯇꯥꯟꯗꯨꯁꯨ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯀꯤꯂꯣꯃꯤꯇꯔ ꯑꯃꯃꯨꯛ ꯆꯠꯂꯒ ꯑꯃꯨꯛ ꯂꯩ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯅꯒꯤ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠꯇꯨꯗꯒꯤ ꯑꯗꯣ ꯃꯌꯥꯝꯗ ꯁꯨꯝ ꯌꯦꯡꯍꯟꯒꯦꯅ ꯇꯧꯕꯅꯤ ꯑꯩꯈꯣꯏꯒꯤ ꯇꯥꯎꯟꯁꯤꯞ ꯃꯅꯨꯡꯒꯤ ꯑꯩꯈꯣꯏ ꯒꯥꯔꯗꯦꯟꯁꯤꯡꯁꯤꯁꯨ ꯂꯩ ꯌꯥꯝ ꯁꯥꯠꯂꯦ ꯑꯗꯨ ꯃꯌꯥꯝ ꯅꯍꯥꯟꯋꯥꯏ ꯑꯩ ꯌꯥꯝ ꯍꯥꯞꯈꯤꯕꯅꯤ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯃꯨꯛ ꯅꯣꯡꯃꯃꯨꯛ ꯍꯥꯞꯄꯛꯀꯦ ꯑꯩꯈꯣꯏ ꯒꯥꯔꯗꯦꯟ 2-3 ꯂꯩꯌꯦꯕꯀꯣ ꯑꯗꯩꯗꯨꯗ ꯑꯩꯈꯣꯏꯅ ꯆꯠꯇꯣꯏ ꯃꯐꯝꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯚꯨꯇꯥꯟꯗꯨꯒꯤ ꯕꯣꯔꯗꯔꯗꯅꯤꯅ ꯑꯩꯈꯣꯏ ꯚꯨꯇꯥꯟꯗꯣ ꯑꯩꯈꯣꯏ ꯄꯤꯛꯅꯤꯛ ꯂꯣꯏꯔꯒ ꯚꯨꯇꯥꯟꯒꯤ ꯒꯦꯠꯇꯨꯐꯥꯎꯗꯤ ꯆꯪꯒꯦꯅ ꯈꯜꯂꯤ ꯑꯗꯣ ꯃꯅꯨꯡꯗꯗꯤ ꯆꯪꯍꯟꯗꯦ ꯍꯥꯏꯌꯦꯕꯀꯣ ꯀꯣꯔꯣꯅꯥꯒꯤ ꯊꯤꯡꯉꯦ ꯍꯥꯏꯌꯦ ꯑꯗꯣ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏ ꯚꯨꯇꯥꯟꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯇꯦꯝꯄꯜ ꯃꯌꯥꯝ ꯃꯣꯅꯦꯁꯇ꯭ꯔꯤ ꯃꯌꯥꯝꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯅꯣꯡꯃ ꯆꯠꯀꯦꯅꯗꯤ ꯈꯜꯂꯤ ꯑꯉꯥꯡꯁꯤꯡ ꯆꯥꯎꯁꯜꯂꯕꯅꯤꯅ 이승지도 파서 그러다 오마이 권정네 ꯃꯌꯥꯝ ꯑꯩꯈꯣꯏ ꯌꯧꯁꯜꯂꯛꯑꯦ ꯒꯦꯠꯇ ꯈꯤꯇꯪ ꯃꯤ ꯆꯤꯜꯂꯦ ꯑꯦꯟꯇ꯭ꯔꯤ ꯐꯤ ꯂꯧꯕꯒꯤ ꯂꯨꯄꯥ 200-200ꯒ ꯂꯧꯋꯦ ꯃꯣꯏꯁꯦ ꯌꯥꯝ ꯀꯟꯅ ꯌꯥꯝ ꯂꯧꯕꯗꯤ ꯅꯠꯇꯦ ꯎ ꯋꯥꯁꯨ ꯌꯥꯝ ꯐꯖꯅ ꯊꯥꯔꯤ ꯃꯤꯗꯤ ꯐꯖꯅ ꯆꯤꯜꯂꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯤ ꯈꯤꯇꯪ ꯀꯣꯝꯕ ꯖꯒꯥ ꯂꯩꯗꯅꯀꯣ ꯃꯤꯒ ꯌꯥꯝ ꯑꯣꯟꯁꯤꯟꯅꯗꯅꯕ ꯑꯩꯈꯣꯏ ꯁꯥꯟꯅꯕꯗꯁꯨ ꯏꯁꯤꯡ ꯁꯥꯟꯅꯕꯗꯁꯨ ꯅꯨꯡꯉꯥꯏ ꯁꯥꯟꯅꯅꯕ ꯑꯩꯈꯣꯏ ꯈꯤꯇꯪ ꯃꯐꯝ ꯊꯤꯒꯦꯅ ꯇꯧꯔꯤ ꯐꯗꯤ ꯐꯖꯔꯦ ꯏꯁꯤꯡꯁꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯅꯤꯡꯗ ꯎꯔꯤꯕ ꯆꯤꯡꯁꯦ ꯑꯁꯤꯒꯤ ꯍꯦꯛ ꯃꯈꯣꯡꯁꯤꯅꯦ ꯁꯤꯗ ꯑꯗꯨꯝ ꯚꯨꯇꯥꯟꯅꯦ
ꯃꯌꯥꯝ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯒꯥꯔꯤ ꯊꯥꯔꯦ ꯀꯅꯥꯝ ꯂꯩꯇꯦꯅ ꯎꯠꯂꯛꯑꯒꯦ ꯏꯁꯤꯡꯁꯦ ꯌꯥꯝ ꯂꯨꯏꯌꯦ ꯑꯁ ꯃꯈꯣꯟꯁꯨ ꯌꯦꯡꯉꯨ ꯃꯌꯥꯝ ꯏꯁꯤꯡꯒꯤ ꯃꯈꯣꯟꯁꯨ ꯐꯖꯩ मोबाइल ꯏꯪꯗꯤ ꯏꯪꯉꯦꯕꯀꯣ ꯏꯁꯤꯡꯗ ꯀꯨꯝꯕꯁꯦ ꯑꯗꯨꯏꯁꯨ ꯅꯨꯡꯁꯥ ꯁꯥꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯤꯁꯨ ꯑꯩꯈꯣꯏꯗꯤ ꯁ꯭ꯋꯥꯏꯗ ꯍꯥꯡꯉꯦ नंगी रील बनाता ना Dua dia cakap yang dulu itu. Ay, kasi Ini yang aku cakap dah. Pelak-pelak. Ini pelak-pelak. Wow. और ज़्यादा मत जा Okay. Even a human can flow right there. Besi, aja pause am ta.
yes Terako. collect ตัวโรคตัวภาษาควายmacu design นี่เป็นตัวสุยานี่ทวีTadi mama sit nanti lah ikan aku gue. Nah, kasih. Very good. Collect tu ini mai rot. Ikin makon siya na nagsiba ni Maggie makon siya po. Maya makwedi lunch ki khara khoi yerungi ko biryani adagi kangkhau khara adagi badam khara hai khara pura la mi ayamana picnic spot ta thongne akhoi dum haidi enjoy tawbane henna baina dugi yam nungai mafam sida phamaga chabase koina kha hausarappa Now make for us. Maya munung khara select to ine we gamla daga de ka daga decoration to gena so bagi lo macang lo Maya khoi daw ya hore ngo si sit haidi kan sit sile ba duna madis da di lengoi ngatane lengoi jene mit ka de pangam de khoi gari manung de le mi am su gari manung le do moi asi mama hi sa ka thong dri bene ba prakki ngani nungsit siladi am sathi ahangba mafamnina kwa lengoi ngata khoigi isaga se paige dawe me I'm like, hey, pollution की दिखा रही हो थोड़ा सुंदरता दिखाओ ना foto na biyo foto na biyo kitan to hang do kita Nada ya akoina porakpa carpet ne ba do matuk ke to pai de pra thong si se mi am lana bane yung to फजी है माँ ngatang ai sai ngatang असोंदे खिदंगा नुंसागा तौरी ngatang lei si ha moi si dungsit marakta yam kana dance tawri chakwak thongdri khanga lei song ma'am akori sung hak tang moi te si yeng mani gari manung dagi poster ni moi ren kariba moi chicken ga do krang krang lauri
ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯕ ꯚꯨꯇꯥꯟꯒꯤ ꯒꯦꯠꯇꯣ ꯑꯗꯨ ꯌꯧꯕꯐꯥꯎ ꯑꯩꯅ ꯈꯤꯇꯪ ꯎꯠꯆꯒꯦ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯄꯤꯛꯅꯤꯛ ꯁ꯭ꯄꯣꯠꯇꯨꯗꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯆꯠꯂꯒ ꯂꯩꯔꯦ ꯁꯤꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯒꯦꯠꯅꯦ ꯍꯥꯏꯗꯤ ꯚꯨꯇꯥꯟꯂꯣꯝꯒꯤ ꯃꯤ ꯂꯥꯛꯑꯀꯥꯟꯗ ꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯒꯦꯠꯁꯤ ꯑꯣꯏꯗꯣꯏꯕꯀꯣ ꯑꯦꯟꯇ꯭ꯔꯤ ꯇꯧꯐꯝꯗꯣ ꯑꯗꯨꯒ ꯁꯤꯗꯒꯤ ꯈꯤꯇꯪ ꯆꯪꯁꯤꯜꯂꯒ ꯑꯃꯨꯛ ꯍꯧꯖꯤꯛꯀꯤ ꯚꯨꯇꯥꯟꯒꯤ ꯒꯦꯠꯇꯣ ꯂꯩꯔꯝꯗꯣꯏꯅꯦꯕ ꯑꯩꯁꯨ ꯑꯃꯨꯛꯐꯥꯎ ꯆꯠꯇ꯭ꯔꯤ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯒꯦ ꯇꯧꯕꯅꯦ ꯃꯅꯨꯡꯗꯗꯤ ꯍꯧꯖꯤꯛ ꯆꯪꯍꯟꯗꯦ ꯍꯥꯏꯕꯗꯣ ꯀꯣꯔꯣꯅꯥꯒꯤ ꯑꯗꯨꯒꯤ ꯆꯪꯍꯜꯂꯗꯤ ꯆꯠꯇꯥꯔꯦ ꯌꯥꯝ ꯂꯥꯞꯄꯝꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯇꯥꯎꯟꯁꯤꯞꯇꯒꯤ ꯌꯥꯝ ꯅꯛ ꯂꯩꯔꯝꯃꯦ ꯇꯨ ꯃꯌꯥꯝ ꯑꯥꯗ ꯎꯔꯤꯕ ꯒꯦꯠꯁꯦ ꯑꯁꯤꯅ ꯚꯨꯇꯥꯟꯒꯤ ꯒꯦꯠ ꯀꯣ ꯏꯟꯗꯤꯌꯥꯔꯣꯝꯗꯒꯤ ꯆꯪꯕ ꯃꯇꯝꯗ ꯁꯤꯗ ꯆꯦꯛ ꯏꯟꯇ꯭ꯔꯤ ꯇꯧꯕꯗꯣꯀꯣ ꯌꯥꯝ ꯅꯛꯑꯦ ꯌꯥꯝ ꯈꯨꯅꯛ ꯑꯃ ꯇꯧꯋꯦ ꯑꯗꯣ ꯃꯣꯏꯒꯤ ꯒꯦꯠꯁꯤꯁꯨ ꯐꯖꯩ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯆꯥꯏꯅꯤꯁꯀꯤ ꯇꯥꯏꯞꯇ ꯇꯧꯔꯒ ꯑꯩꯅ ꯈ꯭ꯋꯥꯏ ꯌꯦꯡꯅꯤꯡꯕꯗꯤ ꯃꯣꯏꯒꯤ ꯇꯦꯝꯄꯜꯁꯤꯡꯗꯣꯀꯣ ꯅꯦꯛꯁ ꯇꯥꯏꯝ ꯍꯦꯛ ꯍꯥꯡꯉꯛꯄꯗ ꯑꯩ ꯆꯠꯇꯥꯔꯦ ꯑꯗꯨꯒ ꯃꯌꯥꯝꯗꯁꯨ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯑꯗꯨꯒ ꯃꯤ ꯈꯔ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯒꯤ ꯋꯥꯀꯔꯒꯨꯝꯕꯅꯤ ꯍꯥꯏ ꯚꯨꯇꯥꯟ ꯒꯥꯔꯤ ꯌꯥꯝ ꯆꯦꯜꯂꯦ ꯁꯤꯒꯤ ꯂꯥꯏꯟꯁꯤꯗꯀꯣ ꯅꯛꯄꯅꯤꯅ ꯌꯥꯝ ꯆꯠꯅꯖꯥꯠꯅꯦꯕ